Hey ma'am, ngasijo ay anawang video ama pura laksare ado ngasi video si mayam tabada yamna nungaitaba Thoudok amagi matang doina mayam doina share tawjarake do nungaite yamna do nupi oibi singje hojiki matamdi yamna singba mathau tare ko do Thoudok ba thoksu yam thoe thogasu moji kori haiduno nungsi lambi sida Kuigi kai haiduno una mamitang ba haidura karino gyantade ado lairiba ina nupi meyam kuigi gyanta biro makeup thokbiro hoji nupa amana kuigi longnam wa hai Just go away, I check on the Aina Meitei Saraga, Aina Facebook, I account Arkel and Jimba, Mairaba, my Kenjali, and Aina Sumina Hangaga, Meitei Bika, the Aina Meitei Saraga, Nupi, Mamakoi, Adiduna, Nupido, I relation to relation Labanina, I Nupi Marikoi, Marido relation Ado, Amadi pregnant or pregnant oil. Ado aina magi video leibagi damakta aina sumina blackmail sumar tawe adu to give damakta ibo isili na umyam na warak pire ay kaino pangan masane I mean adjust mayam kuigi hojiki video do mayam puna dum jingminare ko do sigi nupa masaje kari haiduno afabudi ka su oreroi afaba oreroi habadi magi makok sida kuigi afaba wakhalama khanba su ngamdraba mi habado saga manaba mi habado magi tau thora iba mana chathariba thabak mayam jina maji saga pangkhak mana re ana masana sum taksarabani ko si thoyuna koina adu ada yamna hairubagi mathau kasu leitre mana chatharami ba thabak si sinadi ma mioi bagi lisat mioi bagi minungsi mioi bagi kogi achana ron bebar hai se mangonda jawdrabani ma hoji saga chapmana rabani ma si ado sagi matang sida mayamna kogi sigi matang sida di phattaba midi Meitei dogara degi atopa jati wagera phattaba di dum phatre ko ado sirechida ko kangruke duge dagi ga sirechida pusanbigano ado phabadi phare phattabadi phatre koi Meitei na phattaba tawra so ko dum mayam changdana dum warak idune ko aduna sida koigi jati gi wasungpun pusanbirakano nupi samas da koigi kari hani koigi nupi bu usittaba digi nupi da koigi nupi singse mana kari hani magi mami sida koigi phana dagi karimta mangonda uba habase mangonda koigi minungsi habase magi mathamoi da koigi minungsi habase mangonda machet aman leibagi bebhar natte base aduna koigi nupa masase koigi mana koiriba nupi se khangnariba nupi se mari ni haigum su tawi ko amana pregnant ore hare ari mu mana maming se asegi maming ji ma se ajit haigum tawre ko ari mu chadi ba maming na arke lanchen ba hare amana maira ba hare amana Michael jari haba male ko maisa ado so yamna mana kogi huran ba lisat chatpa di kogi Huran babu kari haiduno mangonda pura kogi huran lonchat ado mangonda hojisi tawrini ba kogi aduna kogi kari aina hamki video le sum haibani ko haibani habadi isana thabak ama tawba di oidaba tawba habase leminari ba mama mapa singna di khara di dum khangbam thokuni ana ina dum haibani aduna mama mapa oi ba singna kogi masana phattaba thabak ama tawra agasu tawra agasu kogi tawdringaida he tawra agasu habase habadi zade ko aduga tawdringaida kogi magi satnabi magi kogi hauna lonchat magi tawra ibani oma si mama mapa na dum khara di ubam di dum thopane aduna Thoudok thokdringaida phattaba Thoudok thokdringaida mama mapa oi ba singna macha singbu yam chaksan biyo
aduna Thoudok ama masa ge haktatagi tholakpada mama mapa phana yamna mina ijat saman tawba mama mapa oisunu ki phana gyan taba mama mapa oisunu isa magi haktakta khogi noro kom taba bado mi mangda khogi ikai phiru khumba do oidori ne bokaduna isa chingyamna section biyo hojiki matam da isa chingyamna section biyo adagi magi maram set magi tawriba khogi fattaba mana tawriba fattaba niyom se siga hairogadi masi hat abok ta piel roidaba mi do oidorabane ba kan aga halachu oire khogi piel roidaba habadu oirabani adu aragasu miyoibagi minungsi hagana leye miyoibagi minungsi adagi khogi logi miyeng adagi ama tawba matamda sigi pose yade ko ado dandi di tasengna sigi nupa se sakse khogi yam hena angang di ka sumandre magi leiriba hoji uriba moong sidadi masi dum wakhan di dum khara dum khanba ngamadawgi sahi matang di oiraga sumana khanba ngamdraba sa hoji ki timing sida mana hoji mana afaba wakhalama khanba ngamdaba ji mapun sigi chu afaba wakhan khanba ngamaroyeba ko mapun sigi chu afaba wakhan khanba ngamaroy matung tarak padadi sugumba phattaba Thoudok singse kogi imangda dum taraga leirabani udana leirabani aduna matung tawrasu nupa masa inkalaiba oigera dibri ibung ipa oigera phattaba Thoudok amata mi nupi obi singda chalise adigi leiba singda thokhan birano togi khoigi wakhan phattaba khalakpa matamda sigi pose aina hoji sidum hayu sigi poti aigi imungda tho mi ma tawrak taragadi nungai gadra habdo mayam adum Thoudok thokringai matamda wakhanda hanata khanbiyu ko mayam ado masigi video je mayam saida sum loisanjarage ado please khogi ibung ipa ichilina mayam leiba ichilina nupi obi singse ai isa gi khogi imungi imani ipani isani iseni hana matung tarakpada mayam ibung ipa singna mayamna khambiro please ado ngasi oinadi matang asida gi video ji sum matang gi loisanjarage mayam bye bye.